ꯕꯨꯠꯂꯣꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 13 ꯁꯨꯕ ꯇꯥꯡꯀꯛ ꯈꯨꯗꯣꯜ ꯇꯝꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯒꯤ 46K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕ ꯉꯝꯖꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯆꯈ꯭ꯔꯕ ꯆꯦꯅꯦꯜ ꯑꯁꯤꯅ 50K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤꯗꯃꯛ ꯒꯤꯐꯋꯦ ꯑꯃ ꯂꯩꯖꯩ꯫ ꯑꯗꯣꯝꯁꯨ ꯉꯁꯤꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯒꯤꯐꯋꯦꯒꯤ ꯋꯤꯟꯅꯔ ꯑꯣꯏꯕꯤꯌꯨ꯫ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇꯦ, ꯅꯨꯡꯉꯥꯏꯕꯒꯤ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯔꯦ꯫ ꯆꯦꯛꯂꯥꯒꯨꯝ ꯇꯨꯐꯥꯡ ꯈꯞꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯄꯥꯏꯅꯤꯡꯉꯤ꯫ ꯁꯨꯕꯤꯇꯥ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯂꯤꯛꯂꯥ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ, ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯌꯦꯡꯕꯒꯤ꯫ ꯑꯗꯨꯕꯨ ꯐꯤꯕꯝꯅ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯃꯥ ꯌꯨꯝꯗ ꯄꯨꯊꯔꯛꯂꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯤꯛꯂꯥ ꯊꯣꯡꯁꯤꯟ ꯀꯥꯟꯁꯤꯜꯂꯨ ꯌꯥꯗ꯭ꯔꯦ꯫ ꯂꯤꯛꯂꯥ ꯑꯀꯤꯕ ꯐꯥꯎꯔꯦ ꯃꯁꯥꯒꯤ ꯌꯨꯝꯗꯣ ꯎꯕꯗꯗ꯫ ꯂꯤꯛꯂꯥꯅ ꯑꯩ ꯀꯤꯌꯦ, ꯑꯩ ꯀꯤꯖꯩꯌꯦ, ꯃꯐꯝꯁꯤꯗ ꯑꯩ ꯂꯩꯕ ꯉꯝꯂꯣꯏꯌꯦ꯫ ꯁꯨꯕꯤꯇꯥꯗ ꯀꯔꯤꯅꯣꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯤꯛꯂꯥ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯁꯥꯒꯤ ꯌꯨꯝꯕꯨ ꯀꯤꯕ ꯍꯧꯅꯗꯦ꯫ ꯑꯩꯒꯤ ꯌꯨꯝ ꯂꯩꯇꯦ, ꯑꯩꯗꯤ ꯑꯍꯥꯡꯕꯗ ꯄꯥꯏꯕ ꯆꯦꯛꯂꯥꯅꯦ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ ꯂꯤꯛꯂꯥ, ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯒꯅ ꯂꯥꯛꯑꯣ ꯆꯠꯂꯁꯦ, ꯃꯥꯝꯃꯒꯤꯗ ꯂꯩꯔꯨꯁꯤ꯫ ꯂꯤꯛꯂꯥꯅ ꯈꯨꯝꯃꯩ ꯑꯩ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ, ꯑꯩꯗꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯅꯤꯡꯉꯦ꯫ ꯃꯥꯃꯥ, ꯅꯪ ꯑꯩꯒꯤ ꯃꯥꯝꯃꯅꯤ ꯍꯥꯏꯗꯥꯏ? ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯜꯂꯣ ꯃꯥꯃꯥ꯫ ꯏꯃꯧꯒꯤꯗꯤ ꯃꯥꯝꯃ ꯂꯩꯔꯤꯁꯤꯗꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯤꯗꯤ? ꯑꯩ ꯂꯩꯅꯤꯡꯗꯦ, ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯩ ꯂꯩꯅꯤꯡꯗꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥ ꯈꯥꯝꯕꯌꯥꯗ ꯒꯦꯠꯂꯣꯝꯗ ꯃꯁꯝ ꯃꯅꯥ ꯏꯐꯥꯐꯥ ꯆꯦꯟꯊꯣꯔꯛꯑꯦ꯫ ꯂꯤꯛꯂꯥ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ꯫ ꯂꯤꯛꯂꯥ ꯑꯉꯥꯎꯕꯤ ꯑꯣꯏꯔꯦ, ꯋꯥ ꯂꯥꯎꯅꯦ꯫ ꯒꯦꯠꯇꯒꯤ ꯆꯦꯟꯊꯣꯛꯈꯤꯕꯗ ꯃꯆꯨ ꯑꯣꯟꯕ ꯊꯨꯕꯤ ꯁꯨꯕꯤꯇꯥꯅ ꯀꯞꯁꯤꯟꯅꯗꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯤꯛꯂꯥ, ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣ, ꯏꯃꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ ꯂꯤꯛꯂꯥ? ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯕꯥꯛꯇꯨꯗ ꯃꯈꯨꯠꯇꯣ ꯊꯤꯟꯗꯨꯅ ꯀꯞꯄꯦ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ ꯂꯤꯛꯂꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯔꯤꯌꯥꯒ ꯂꯣꯏꯅꯅ ꯇꯥꯟꯅꯈꯤ꯫ ꯁꯨꯕꯤꯇꯥ ꯃꯌꯥꯝꯅ ꯂꯤꯛꯂꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯈ꯭ꯔꯦ ꯈꯪꯕꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯐꯣꯟ ꯇꯧꯏ ꯂꯩꯕꯥꯛ ꯂꯩꯗ꯫ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯌꯥꯡꯒꯣꯏ ꯑꯌꯨꯛ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯂꯤꯛꯂꯥꯅ ꯉꯥꯎꯗꯨꯅ ꯂꯝꯕꯤꯗ ꯇꯥꯔꯦ ꯈꯪꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯁꯔꯦꯡ ꯊꯣꯡꯕ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯍꯨꯝꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯀꯥꯞꯂꯕꯅꯤꯅ ꯇꯦꯟꯗꯣ ꯎꯆꯦꯛ ꯃꯃꯤꯠꯇ ꯄꯥꯟꯗꯨꯅ ꯎꯆꯦꯛꯇꯣ ꯃꯃꯤꯠ ꯇꯥꯡꯂꯦꯗꯅ꯫ ꯆꯦꯛꯂꯥ ꯄꯥꯏꯈ꯭ꯔꯕꯗ ꯄꯣꯝꯕꯤ ꯍꯟꯖꯤꯜꯂꯛꯄꯗ ꯆꯦꯛꯂꯥꯒꯤ ꯀꯥꯏꯗꯣꯡꯐꯝ ꯈꯪꯗꯗꯨꯅ ꯄꯣꯝꯕꯤ ꯀꯪꯉꯥꯎꯅꯕꯗꯣ ꯉꯁꯤꯗꯤ ꯏꯃꯤꯠꯃꯛꯅ ꯎꯔꯦꯗꯣ꯫ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯖꯔꯦ, ꯀꯌꯥꯗꯤ ꯄꯦꯟꯖꯔꯦ꯫ ꯍꯩ ꯌꯦꯡꯉꯣꯏ, ꯍꯧꯖꯤꯛꯅꯦ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯇꯕꯗꯤ ꯌꯥꯔꯣꯏ꯫ ꯊꯕꯛꯁꯦ ꯂꯣꯏꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯆꯤꯡꯅꯔꯛꯇꯅꯕ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯕ ꯂꯤꯛꯂꯥꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯇꯅꯕ ꯉꯁꯤ ꯑꯍꯤꯡ ꯂꯥꯏ ꯈꯣꯏꯔꯝꯈꯤꯁꯤ꯫ ꯏꯆꯦ ꯌꯥꯡꯒꯣꯏꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯔꯦ꯫ ꯉꯁꯤ ꯑꯍꯤꯡꯁꯤꯃꯁꯨ ꯂꯦꯛꯑꯣ, ꯅꯠꯇ꯭ꯔꯒꯅ ꯅꯣꯡ ꯅꯤꯅꯤ ꯌꯨꯝꯁꯤꯗ ꯂꯩꯊꯈꯤꯒꯦꯁꯨ ꯀꯥꯏꯗ꯭ꯔꯦ꯫ ꯏꯆꯦ ꯍꯣꯏ ꯏꯅꯦ ꯍꯣꯏꯅ ꯂꯩꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯒꯗꯕ ꯂꯩꯇꯦ꯫ ꯐꯅꯕ ꯃꯍꯩ ꯂꯣꯛꯁꯤ ꯍꯥꯏꯔꯗꯤ ꯍꯥꯔ ꯆꯥꯏꯕ ꯇꯥꯕ꯫ ꯏꯆꯦ ꯌꯥꯡꯒꯣꯏ, ꯌꯨꯔꯤꯌꯥ ꯆꯥꯏꯒꯦꯔꯥ, ꯀꯝꯄꯣꯁ ꯍꯥꯞꯀꯦꯔꯥ, ꯃꯍꯩ ꯑꯐꯕ ꯂꯣꯛꯅꯕ ꯁꯤꯟꯕꯤꯔꯣ꯫ ꯂꯩꯕꯥꯛ ꯂꯩ ꯑꯉꯥꯎꯕꯤ ꯂꯤꯛꯂꯥꯅ ꯍꯦꯟꯅ ꯉꯥꯎꯆꯠꯅꯅꯕ ꯃꯍꯩ ꯌꯥꯎꯕ ꯍꯥꯔꯗꯣ ꯌꯨꯝꯁꯤꯒꯤ ꯆꯨꯊꯦꯛ ꯃꯔꯤꯁꯤꯗ ꯍꯣꯔꯦꯟꯗꯤ ꯆꯥꯏꯕ ꯇꯥꯔꯦꯗꯅ꯫ ꯏꯆꯦꯒ ꯏꯅꯦꯒꯅ ꯑꯩꯒꯤꯗꯤ ꯊꯧꯅꯥ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯂꯤꯛꯂꯥꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯅꯕ ꯊꯕꯛꯇꯤ ꯇꯧꯕꯤꯔꯣ꯫ ꯍꯩ ꯁꯤꯅ ꯍꯣꯔꯦꯟꯒꯤ ꯋꯥꯅꯤ꯫ ꯁꯔꯦꯡ ꯊꯣꯡꯕꯗꯣ ꯑꯃꯨꯛꯇ ꯍꯥꯎꯅ ꯆꯥꯊꯣꯛꯈꯤꯁꯤ, ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯨꯝꯗꯣ ꯁꯔꯦꯡ ꯊꯣꯡꯕ ꯆꯥꯔꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯣꯡꯗꯣ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯁꯣꯝꯗꯅ ꯂꯤꯛꯂꯥ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯇꯥꯕ ꯍꯧꯔꯛꯂꯦ꯫
ꯔꯤꯌꯥ ꯑꯃꯗꯤ ꯇꯥꯏꯕꯪꯉꯥꯟꯕꯅ ꯊꯤꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯔꯝꯗꯦ꯫ ꯔꯤꯌꯥ ꯑꯃꯗꯤ ꯇꯥꯏꯕꯪꯉꯥꯟꯕꯅ ꯔꯤꯝꯁꯀꯤ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯗ ꯃꯈꯥ ꯇꯥꯅ ꯊꯝꯗꯨꯅ ꯂꯥꯌꯦꯡꯅꯕ ꯆꯠꯊꯒꯦꯁꯨ ꯂꯤꯛꯂꯥꯅ ꯁꯨꯌꯥ ꯌꯥꯔꯝꯗꯦ꯫ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯦ꯫ ꯂꯤꯛꯂꯥ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯇꯥꯏꯕꯪꯄꯥꯜꯗ ꯇꯥꯎꯕ ꯍꯧꯔꯦ꯫ ꯔꯤꯌꯥ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯃꯆꯨ ꯑꯣꯟꯈꯤꯕ ꯊꯣꯏ ꯈꯪꯍꯧꯗꯦ꯫ ꯃꯤꯀꯨꯞ ꯑꯃꯗ ꯄꯨꯟꯁꯤ ꯂꯝꯕꯤ ꯇꯣꯉꯥꯟꯈꯤꯕꯗꯧꯅ ꯐꯥꯎꯏ꯫ ꯇꯥꯏꯕꯪꯉꯥꯟꯕꯁꯨ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯈꯤ꯫ ꯇꯥꯏꯕꯪꯅ ꯁꯣꯟꯅꯔꯤꯕ ꯃꯥꯂꯦꯝꯗ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯨꯄꯤꯅ ꯐꯝꯕ ꯀꯩꯊꯦꯜꯅꯤ ꯍꯥꯏꯗꯨꯅ ꯂꯨꯝꯅ ꯂꯧꯅꯔꯤꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥꯒꯤ ꯀꯩꯊꯦꯜꯗ ꯂꯤꯛꯂꯥꯒꯤ ꯇꯥꯡꯖꯐꯝ ꯑꯣꯏꯔꯦ꯫ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯐꯖꯈ꯭ꯔꯕ ꯃꯁꯛꯇꯣ ꯃꯆꯨ ꯃꯃꯦꯟ ꯁꯤꯠꯇꯔꯛꯑꯦ꯫ ꯑꯃꯨꯕ ꯁꯝꯂꯥꯡ ꯍꯤꯀꯨ ꯊꯨꯔꯛꯂꯦ꯫ ꯀꯩꯊꯦꯜ ꯃꯔꯨꯝ ꯃꯆꯤ ꯃꯌꯥꯗ ꯃꯤꯒꯤ ꯄꯣꯠꯆꯩ ꯂꯥꯛꯇꯨꯅ ꯆꯦꯟꯕꯒꯤ ꯃꯤꯆꯩ ꯃꯔꯛꯇ ꯁꯥꯃꯨ ꯃꯈꯣꯡꯒꯤ ꯁꯥꯃꯨ ꯂꯣꯟꯊꯣꯛꯇꯕꯗꯨꯅ ꯃꯥꯒꯤ ꯃꯄꯤ ꯃꯄꯥ ꯁꯛꯄ ꯑꯣꯏꯅ ꯎꯔꯛꯏ꯫ ꯑꯍꯤꯡ ꯀꯌꯥ ꯂꯥꯏ ꯈꯣꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯨꯕꯤꯇꯥ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯌꯥꯡꯀꯣꯏꯅꯤ꯫ ꯌꯨꯝꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯐꯠꯇꯕ ꯃꯍꯩꯁꯤꯡ ꯌꯥꯎꯕ ꯆꯐꯨ ꯐꯨꯝꯖꯤꯜꯂꯤ꯫ ꯑꯃꯨꯛ ꯍꯟꯅ ꯂꯤꯛꯂꯥꯅ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯇꯅꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇ ꯈꯨꯗꯤꯡꯃꯛ ꯏꯁꯤꯡꯒ ꯊꯥꯎꯒ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯔꯤꯌꯥꯒꯤ ꯃꯃꯥ ꯃꯆꯥ ꯏꯁꯧ ꯂꯥꯡꯅꯩ꯫ ꯔꯤꯌꯥꯒꯤ ꯃꯃꯥ ꯅꯨꯡꯁꯤꯅ ꯔꯤꯌꯥ ꯌꯦꯡꯂꯒ ꯏꯁꯧ ꯂꯥꯡꯏ꯫ ꯃꯃꯥ ꯃꯆꯥꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯅꯪꯕꯨ ꯀꯣꯂꯦꯖ ꯆꯠꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯉꯥꯎꯕꯤ ꯁꯦꯟꯅꯕ ꯆꯠꯂꯤꯔꯣ? ꯀꯔꯤꯅꯣ ꯏꯃꯥ ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯉꯥꯎꯕꯤꯗꯣ ꯑꯩꯒꯤꯗꯤ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯅꯤ꯫ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯅꯤꯅ ꯏꯆꯥꯗꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯌꯥꯝ ꯍꯩꯔꯦꯗꯅ꯫ ꯏꯃꯥ ꯂꯤꯛꯂꯥꯗꯣ ꯏꯃꯥꯟꯅꯕꯤꯅꯤ ꯀꯅꯥ ꯅꯠꯇꯤꯌꯦ꯫ ꯍꯩ ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯉꯥꯎꯕꯤꯗꯨ ꯁꯦꯟꯅꯕ ꯆꯠꯂꯤꯕꯅꯤꯅꯦ ꯁꯥꯃꯨ ꯃꯈꯣꯡꯗ ꯅꯨꯡꯇꯤꯒꯤ꯫ ꯅꯃꯥꯏꯗꯣ ꯀꯗꯥꯏꯗ ꯄꯥꯟꯒꯦ? ꯂꯨꯈꯝꯗ ꯄꯥꯟꯕ꯭ꯔꯕ? ꯑꯩꯈꯣꯏꯗꯤꯅꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏ ꯍꯪꯒꯣꯏ ꯁꯪꯉꯦ꯫ ꯏꯃꯥ ꯂꯤꯛꯂꯥꯁꯦ ꯃꯤꯇꯣꯞ ꯅꯠꯇꯤꯌꯦ꯫ ꯆꯥꯛ ꯄꯨꯈꯝ ꯑꯃꯇꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯛꯄꯅꯤ꯫ ꯂꯤꯛꯂꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯕ ꯅꯠꯇꯤꯌꯦ ꯏꯃꯥ꯫ ꯏꯆꯥꯗꯤ ꯁꯃꯥꯖ ꯁꯦꯕꯥ ꯇꯧꯒꯗꯕꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏꯗꯧꯔꯤꯕ꯭ꯔꯣ? ꯅꯠꯇꯦꯅꯦ ꯚꯣꯠꯀ ꯂꯦꯞꯇꯣꯏꯔꯕ? ꯀꯥꯟꯅꯗꯕꯗꯅꯦ ꯄꯨꯡꯖꯥꯎ ꯊꯤꯠꯅꯨ꯫ ꯑꯉꯥꯎꯕꯤꯗꯣ ꯁꯥꯃꯨ ꯃꯈꯣꯡꯗꯨꯗ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯗꯤ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏ꯫ ꯏꯃꯥ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ꯫ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ? ꯑꯇꯣꯞꯄ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯔꯤꯗꯅ꯫ ꯃꯥꯗꯔ ꯇꯦꯔꯦꯁꯥꯔ ꯅꯪꯕꯣ? ꯍꯥꯎꯕꯤꯖꯝꯒꯤ ꯃꯥꯗꯔ ꯔꯤꯌꯥꯔꯕ ꯅꯪ? ꯀꯥꯟꯅꯗꯦꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤ꯫ ꯃꯤꯒꯤꯁꯨ ꯃꯃꯥ ꯑꯇꯣꯝꯕꯤ ꯂꯩꯔꯤ꯫ ꯃꯃꯥ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ꯫ ꯃꯁꯤꯗ ꯅꯁꯥꯒꯤ ꯅꯇꯧ ꯍꯨꯟꯗꯣꯛꯂꯒ ꯑꯩꯗꯤ ꯑꯉꯥꯎꯕ ꯁꯦꯟꯅꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯁꯤꯗ ꯄꯗꯃꯁꯤꯔꯤ ꯑꯦꯋꯥꯔꯗ ꯄꯤꯔꯛꯇꯧꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯃꯣꯗꯤꯅ ꯂꯤꯛꯂꯥ ꯑꯉꯥꯎꯕꯤ ꯁꯦꯟꯅꯕꯒꯤ? ꯏꯃꯥ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯅꯨꯡꯂꯥ? ꯅꯨꯡ ꯅꯠꯇꯦꯅꯦ ꯃꯤꯁꯥꯏꯜꯅꯤ꯫ ꯍꯩ ꯀꯥꯟꯅꯗꯦ ꯁꯤꯗꯅꯦ ꯁꯥꯡꯊꯅꯔꯒ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨ꯫ ꯑꯃꯨꯛ ꯍꯟꯅ ꯂꯤꯛꯂꯥ ꯑꯉꯥꯎꯕꯤ ꯁꯦꯟꯅꯕ ꯆꯠꯂꯕ ꯅꯪ ꯌꯨꯝꯁꯤꯗ ꯊꯝꯂꯣꯏꯗꯕꯅꯤ꯫ ꯃꯄꯥꯜꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯅꯪ ꯀꯀꯥꯒꯤꯗ ꯂꯩꯔꯨꯕ ꯇꯥꯕꯅꯤ꯫ ꯏꯃꯥ ꯑꯩ ꯉꯝꯃꯣꯏ꯫ ꯍꯩ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ꯫ ꯑꯉꯥꯎꯕꯤꯗꯨꯒ ꯁꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯁꯨ ꯁꯤꯠꯈꯤꯗ꯭ꯔꯣ? ꯁꯤꯠꯈꯤꯗ꯭ꯔꯥ ꯍꯥꯏꯕ? ꯏꯃꯥ ꯇꯨꯀꯠꯆꯕ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯅꯨꯕ꯫ ꯍꯩ ꯃꯌꯦꯛꯇꯅꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯌꯥꯝꯅ ꯀꯣꯊꯅꯨ꯫ ꯔꯤꯌꯥ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯂꯤꯛꯂꯥꯕꯨ ꯁꯦꯟꯅꯖꯕ, ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯕꯒꯤ ꯋꯥꯖꯕ, ꯃꯤꯀꯨꯞ ꯈꯔꯇ ꯑꯣꯏꯔꯁꯨ ꯃꯥꯕꯨ ꯌꯦꯡꯁꯤꯟꯖꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯃꯃꯥꯟꯅꯕꯤ ꯂꯤꯛꯂꯥꯒꯤꯗꯃꯛ꯫ ꯑꯃꯔꯣꯝꯗ ꯔꯤꯌꯥ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯂꯩꯕꯁꯤꯒꯨꯝꯅ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯔꯛꯇꯁꯨ ꯈꯦꯠꯅꯕ ꯎꯪꯈꯠꯅꯕꯒꯤ ꯐꯤꯕꯝꯗꯤ ꯍꯧꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯈꯟꯅꯔꯦ꯫ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯉꯥꯎꯕꯤ ꯑꯃꯒꯤꯗꯃꯛ ꯈꯥ ꯂꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯑꯉꯥꯎꯕꯤ ꯑꯉꯥꯎꯕꯤ ꯍꯥꯏꯗꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯒꯤ ꯏꯃꯧ ꯂꯤꯛꯂꯥꯅꯤ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ꯫ ꯑꯉꯥꯎꯕꯤꯗꯨ ꯁꯦꯟꯅꯔꯤꯉꯩ ꯆꯔꯥ ꯍꯦꯜꯂꯦ ꯁꯣꯝꯗ꯫
ꯑꯩꯅ ꯆꯦꯛꯀꯣꯟꯗ ꯇꯦꯛ ꯇꯦꯛ ꯆꯦꯛ ꯈꯔ ꯁꯨꯕꯁꯤꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯄꯣꯛꯇꯕꯤ ꯃꯃꯥꯇꯣꯟ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯏꯔꯅꯥꯏꯒꯤ ꯃꯑꯣꯡꯗ ꯅꯨꯄꯥ ꯅꯪꯅ ꯍꯧꯕꯗꯒꯤ ꯂꯣꯏꯅ ꯆꯦꯟꯕꯁꯦ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯕꯤ ꯆꯤꯡꯒꯟꯕꯤ ꯇꯥꯍꯟꯒꯅꯨ꯫ ꯑꯩꯒꯤꯗꯤ ꯏꯃꯧꯅꯤ, ꯉꯥꯎꯒꯦꯔꯥ ꯐꯩꯒꯦꯔꯥ ꯍꯨꯟꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯇꯣꯛꯈ꯭ꯔꯣ, ꯑꯗꯨꯅ ꯋꯥꯏ ꯁꯪꯉꯅꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯋꯥꯍꯩꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯗꯨꯅ ꯈꯨꯄꯥꯛ ꯑꯆꯧꯕꯗꯨꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ ꯇꯥꯏꯕꯪ ꯉꯥꯟꯕꯅ ꯀꯕꯣꯛꯂꯩꯒꯤ ꯈꯖꯥꯏꯗꯨꯗ꯫ ꯃꯃꯥꯏꯗꯣ ꯃꯇꯤꯡ ꯃꯇꯤꯡ ꯄꯣꯝꯃꯤ ꯀꯞꯂꯗꯨꯅ꯫ ꯂꯩꯔꯣꯏꯌꯦ, ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯣꯏꯌꯦ꯫ ꯑꯉꯥꯎꯕꯤꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯐꯨꯕ ꯉꯝꯂꯕꯅꯦꯕ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ꯫ ꯅꯪꯒꯤ ꯀꯨꯁꯤ, ꯆꯠꯀꯦꯁꯨ ꯆꯠꯈ꯭ꯔꯣ, ꯅꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ꯫ ꯆꯠꯀꯅꯤꯌꯦ, ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯒꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯒꯦ꯫ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ, ꯌꯥꯝꯅ ꯍꯦꯟꯅꯤꯡꯗ꯭ꯔꯤꯖꯥꯠꯅꯤꯗꯅ꯫ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯃꯅ ꯃꯆꯦ ꯇꯥꯅ ꯀꯥꯏꯊꯔꯛꯂꯕꯗ ꯄꯨꯟꯁꯤꯒꯤ ꯃꯆꯤꯛ ꯃꯉꯥꯜ ꯃꯃꯤ ꯁꯥꯝꯂꯛꯄꯒꯨꯝ ꯐꯥꯎꯏ꯫ ꯍꯤꯡꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯦ ꯇꯥꯏꯕꯪ ꯉꯥꯟꯕ꯫ ꯀꯥꯏꯊꯔꯛꯂꯕ ꯄꯨꯟꯁꯤꯒꯤ ꯃꯌꯦꯛꯁꯤꯡꯁꯦ ꯌꯦꯡꯂꯨꯕꯗ ꯃꯆꯟꯅꯨꯄꯤ ꯊꯣꯏꯍꯟꯕꯤ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯆꯥꯛ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ꯫ ꯑꯅꯧꯕ ꯃꯩꯆꯥꯛ ꯑꯃꯅ ꯑꯃꯨꯛ ꯄꯨꯟꯁꯤꯕꯨ ꯇꯥꯡꯒꯣꯏ ꯇꯥꯅ ꯆꯥꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯥꯡꯈꯣꯡ ꯍꯥꯏꯕꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ꯫ ꯔꯤꯛꯁꯣꯕꯨ ꯊꯧꯒꯗ꯭ꯔꯥ, ꯂꯤꯛꯂꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯕꯣꯛꯂꯩ ꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯁꯨꯕꯤꯇꯥ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯒꯦꯠꯇꯨ ꯍꯥꯡꯂꯝꯕꯗꯨꯗ ꯆꯪꯉꯛꯄꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯃꯗ ꯂꯩꯕꯥꯛ ꯂꯩꯔꯝꯃꯗꯤ ꯌꯥꯡꯒꯣꯏꯒ ꯂꯣꯏꯅꯅ ꯁꯨꯕꯤꯇꯥꯅ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯂꯩꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ, ꯃꯅꯥꯅ ꯇꯥꯔꯦ꯫ ꯂꯩꯕꯥꯛ ꯂꯩꯅ ꯉꯁꯤꯒ ꯊꯥꯅ ꯌꯦꯅꯈꯥꯗ ꯈꯣꯏꯔꯝꯂꯤꯕ ꯂꯥꯏꯁꯦ 3ꯂꯛꯇꯤ ꯁꯨꯔꯦ꯫ ꯌꯥꯡꯒꯣꯏꯅ ꯍꯥꯏꯔꯦ꯫ 3ꯄꯨ ꯁꯨꯔꯗꯤ ꯂꯤꯛꯂꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯈꯣꯡꯒꯨꯜ ꯇꯥꯔꯛꯑꯔꯣꯏ꯫ ꯏꯄꯥ ꯏꯄꯨ 3ꯂꯛꯀꯤ ꯍꯥꯏꯕꯗꯣ ꯍꯦꯟꯗꯣꯛꯂꯕꯅꯤ꯫ ꯁꯨꯕꯤꯇꯥꯅ ꯑꯃꯨꯛ ꯑꯩꯒꯤ ꯋꯥꯗꯤ ꯈꯣꯡꯒꯨꯜ ꯃꯨꯊꯠꯈ꯭ꯔꯣ ꯌꯨꯝꯐꯝꯁꯤꯗꯒꯤ꯫ ꯌꯥꯡꯒꯣꯏꯅ ꯈꯨꯝꯃꯤ꯫ ꯂꯥꯏꯙꯕꯤꯁꯤꯅ ꯌꯦꯅꯈꯥꯁꯤꯗ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯛꯂꯔꯣꯏ ꯂꯤꯛꯂꯥꯗꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯈꯣꯏꯁꯤꯡꯗꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯕꯗ ꯄꯨꯡ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤ ꯀꯕꯣꯛꯂꯩꯗꯤ ꯈꯪꯈ꯭ꯔꯦ꯫ ꯈꯨꯁꯦꯝꯒꯤ ꯆꯥꯔꯅ ꯂꯤꯛꯂꯥꯅ ꯉꯁꯤ ꯉꯥꯎ ꯐꯩꯗꯨꯅ ꯅꯥꯔꯤꯕꯅꯤ꯫ ꯄꯣꯛꯇꯕꯤ ꯃꯃꯥꯇꯣꯟꯗ ꯃꯆꯥꯅꯨꯄꯤ ꯁꯦꯟꯅꯧ, ꯑꯩꯒꯤ ꯌꯨꯝꯕꯥꯟ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯥꯍꯣꯡꯕ ꯂꯥꯛꯄꯅꯤ꯫ ꯄꯥꯍꯣꯡꯕ ꯂꯥꯛꯄꯗ ꯇꯥꯟ ꯑꯃ ꯆꯥꯔꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯃꯣꯕꯥꯏꯜ ꯐꯣꯜꯗꯨꯗ ꯂꯣꯟꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯂꯧꯔꯦ꯫ ꯑꯁꯨꯝꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡꯗꯣ ꯂꯧꯔꯒ ꯂꯣꯟꯅ ꯇꯨꯃꯤꯟ ꯀꯅꯥ ꯈꯪꯍꯟꯗꯅ ꯎꯅꯕ ꯂꯥꯛꯂꯒ ꯎꯅꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ ꯀꯕꯣꯛꯂꯩ꯫ ꯃꯌꯨꯝ ꯌꯧꯕꯒ ꯋꯥꯈꯜ ꯈꯜꯂꯦ ꯑꯍꯤꯡ ꯆꯨꯞꯄ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯦ ꯃꯄꯨꯔꯣꯏꯕꯗ ꯈꯪꯍꯟꯁꯤꯔꯥ? ꯈꯪꯍꯟꯕ ꯌꯥꯗꯦ, ꯀꯥꯟꯅꯔꯣꯏ꯫ ꯂꯤꯛꯂꯥꯅ ꯑꯗꯨꯃꯛ ꯍꯌꯦꯡ ꯐꯥꯎꯕ ꯃꯣꯏꯗ ꯆꯌꯦꯠꯅꯗꯨꯅ ꯂꯩꯒꯅꯤ, ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯃꯈꯣꯏꯅ ꯑꯍꯜ ꯂꯃꯟ ꯁꯛꯇꯨꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯨꯕꯤꯇꯥꯗ ꯗꯞ ꯇꯧꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯄ꯭ꯔꯨꯞ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯕꯅꯤꯅ ꯃꯁꯤ ꯁꯤꯖꯤꯟꯅꯔꯒ ꯄꯩꯁꯥ ꯂꯧꯊꯣꯛꯄ, ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯅ ꯐꯩ ꯈꯜꯂꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯁꯨꯕꯤꯇꯥ ꯎꯅꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯌꯨꯛꯇꯨꯗ ꯉꯟꯇꯥ ꯎꯅꯕ ꯂꯥꯛꯏ꯫ ꯁꯨꯕꯤꯇꯥ ꯍꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯀꯕꯣꯛꯂꯩ ꯂꯦꯞ ꯂꯩꯔꯦ꯫ ꯀꯕꯣꯛꯂꯩꯅ ꯂꯦꯞꯄꯗꯨ ꯎꯕꯗ ꯎꯔꯥꯎ ꯊꯧꯔꯥꯎꯕ ꯍꯧꯔꯛꯂꯦ ꯁꯨꯕꯤꯇꯥ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯍꯩꯃꯥ, ꯉꯟꯇꯥꯅ ꯀ꯭ꯋꯥꯛ ꯑꯃ ꯄꯥꯏꯔꯦꯗ, ꯗꯥꯎꯒ ꯑꯝꯇ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯕꯤꯔꯤ꯫ ꯅꯣꯛꯅꯕꯤꯌꯨ ꯏꯆꯦꯃ꯫ ꯍꯥꯏ, ꯅꯪꯒꯨꯝꯕꯤ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯒꯤ ꯅꯨꯄꯤ ꯑꯃꯅꯒ ꯑꯩꯕꯨ ꯁꯥꯕꯤꯒ ꯄ꯭ꯔꯃꯥꯟ ꯇꯧꯔꯗꯅ꯫ ꯏꯆꯦꯃꯕꯨ ꯌꯨꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ? ꯃꯤ ꯅꯣꯛꯅꯗ꯭ꯔꯤꯉꯩꯗ ꯏꯁꯥꯁꯦ ꯍꯥꯟꯅ ꯀꯔꯤ ꯑꯣꯏꯔꯝꯒꯦ ꯍꯥꯏꯕꯗꯣ ꯆꯤꯡꯁꯤꯜꯂꯒ ꯌꯦꯡꯉꯣ꯫ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯗ꯫ ꯏꯁꯥꯅ ꯏꯁꯥꯁꯦ ꯀꯅꯥꯅꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯊꯤꯑꯣꯔꯤ ꯂꯣꯏꯅ ꯈꯪꯅꯔꯒ ꯂꯩꯕ ꯉꯥꯛꯅꯤ꯫ ꯏꯁ, ꯉꯟꯇꯥꯅ ꯂꯥꯛꯑꯒ ꯈꯠꯅꯕ ꯍꯧꯔꯤꯔꯣ ꯅꯪꯒꯤꯁꯦ? ꯁꯪꯗꯦꯀꯣ, ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯊꯥꯔ ꯀ꯭ꯂꯥꯁ ꯅꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯕꯒꯤ ꯃꯇꯝꯒ ꯂꯩꯇꯦ꯫ ꯏꯆꯦꯃ ꯐꯥꯔꯁ ꯀ꯭ꯂꯥꯁ, ꯊꯥꯔ ꯀ꯭ꯂꯥꯁꯀꯤ ꯊꯕꯛꯇꯤ ꯑꯗꯣꯝꯅ ꯇꯧꯏꯗꯣ꯫ ꯂꯤꯛꯂꯥꯅ ꯉꯥꯎꯗꯨꯅ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯜꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ꯫
ꯂꯤꯛꯂꯥꯅ ꯉꯥꯎꯕꯗ ꯅꯣꯏꯗ ꯀꯔꯤ ꯌꯦꯠꯂꯒꯦ ꯊꯕꯛ ꯁꯨꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯂꯨꯅ ꯇꯧꯕꯅꯤꯅ ꯑꯗꯨꯅ ꯏꯆꯦ ꯍꯣꯏꯅ ꯁꯦꯟꯅꯗ꯭ꯔꯕꯗꯤꯅ ꯋꯥꯀꯠꯄ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯃꯤꯔꯦꯝ ꯅꯠꯇꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯌꯦꯅꯈꯥꯗ ꯂꯥꯏꯗꯕꯤ ꯐꯨꯝꯂꯒ ꯃꯤ ꯉꯥꯎꯅꯕ ꯊꯕꯛ ꯇꯧꯅꯕꯒ ꯃꯇꯝ ꯂꯩꯄꯣꯠꯇꯦ ꯀꯕꯣꯛꯂꯩꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝꯂꯥꯡꯗꯣ ꯆꯞ ꯆꯞ ꯌꯨꯡꯏ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯦ ꯀꯅꯥꯁꯨ ꯈꯪꯗ ꯎꯗꯕ ꯊꯕꯛ ꯑꯃ ꯃꯇꯧ ꯀꯔꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯗꯨꯅ ꯂꯩꯔꯝꯂꯤꯕ ꯀꯗꯥꯏꯗ ꯀꯔꯝꯕ ꯃꯐꯝꯗ ꯊꯕꯛꯁꯤ ꯇꯧꯕꯗ ꯈꯪꯈ꯭ꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯒꯠꯂꯝꯕ ꯃꯈꯧ ꯄꯣꯡꯂꯝꯕꯗꯣ ꯍꯥꯏꯊꯔꯛꯏ ꯈꯣꯟꯖꯦꯜꯗꯨ ꯅꯧꯊꯔꯗꯨꯅ ꯊꯦꯝꯅꯧꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯑꯣꯏꯅ ꯑꯐ ꯁꯥꯅ ꯁꯨꯕꯤꯇꯥꯅ ꯑꯊꯣꯠꯄ ꯃꯦꯡꯕ ꯈꯣꯟꯖꯦꯜꯅ ꯀꯩꯅꯣ ꯀꯕꯣꯛꯂꯩ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ ꯑꯇꯥꯕ ꯑꯃꯅ ꯇꯥꯈ꯭ꯔꯒ ꯃꯤꯅ ꯂꯥꯟꯅ ꯂꯧꯕ ꯇꯥꯔꯦ ꯅꯣꯛꯂꯒ ꯎꯁꯤꯠꯇꯅ ꯀꯕꯣꯛꯂꯩꯁꯨ ꯈꯨꯝꯂꯩ ꯍꯥ ꯇꯥꯖꯁꯅꯨ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯉꯥꯡ ꯉꯥꯡꯅꯕꯗꯧꯅ ꯈꯟꯖꯔꯅꯤ ꯌꯦꯅꯈꯥꯗ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯂꯥꯏꯗꯕꯤ ꯐꯨꯝꯕꯗꯒꯤ ꯂꯤꯛꯂꯥꯅ ꯉꯥꯎꯗꯨꯅ ꯆꯠꯄꯅꯤ ꯀꯅꯥꯅ ꯊꯥꯖꯅꯤꯌꯦ ꯂꯤꯛꯂꯥꯗꯤ ꯃꯀꯣꯛ ꯀꯥꯏꯕꯅꯤ ꯗꯣꯂꯥꯟ ꯁꯤꯔꯤꯗꯒꯤ ꯑꯣꯟꯊꯗꯨꯅ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯍꯩꯃꯥ ꯏꯆꯦꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯉꯥꯡꯅꯤ ꯈꯣꯟꯖꯦꯜꯗꯨ ꯋꯥꯡꯈꯠꯂꯦ ꯂꯝꯕꯤ ꯆꯠꯄ ꯑꯆꯠ ꯑꯍꯣꯡ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯕꯨ ꯁꯦꯝꯖꯤꯟꯗꯨꯅ ꯉꯥꯎꯗꯨꯅ ꯆꯠꯄꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯂꯩ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗ ꯌꯥꯎꯔꯤ ꯃꯁꯤꯗꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯖꯔꯨꯅꯤ ꯑꯩꯗꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯕꯁꯨ ꯀꯥꯏꯗ꯭ꯔꯦꯅ ꯈꯜꯂꯤ ꯁ꯭ꯋꯥꯏ ꯂꯥꯎꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯤꯍꯨꯜꯗꯣ ꯄꯣꯈꯥꯏꯒꯗꯧꯔꯦ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯂꯥꯎꯅ ꯍꯥꯏꯕꯗꯣ ꯂꯩꯀꯥꯏꯒꯤ ꯑꯆꯠ ꯑꯋꯣꯡꯅ ꯂꯝꯕꯤ ꯃꯄꯥ ꯂꯥꯟꯕꯗ ꯇꯥꯕ ꯐꯥꯎꯕ ꯌꯥꯎꯅꯔꯦ ꯋꯥꯕꯗ ꯃꯁꯥꯗꯣ ꯈꯝ ꯊꯦꯡꯉꯤ ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯛꯂꯒ ꯑꯔꯦꯝꯕꯗ ꯂꯝꯈꯥꯡꯗ ꯂꯣꯏꯅ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯆꯤꯡꯁꯤꯜꯂꯤ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯀꯔꯤꯅꯣ ꯏꯆꯦ ꯈꯨꯗꯥꯡꯒ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤꯅ ꯑꯩꯕꯨꯁꯨ ꯂꯥꯏꯗꯕꯤ ꯇꯧꯔꯒ ꯁꯦꯝꯖꯤꯟꯕꯤꯒꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯝꯇ ꯏꯪꯅ ꯇꯞꯅ ꯉꯥꯡꯉꯨ ꯀꯩꯗꯧꯒꯦ ꯑꯇꯥꯕꯅ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯐꯅ ꯉꯥꯡꯅꯔꯔꯣꯏꯃꯦ ꯑꯗꯨꯅꯤꯅꯦ ꯈꯣꯟ ꯋꯥꯡꯗꯅꯕ ꯊꯕꯛꯇꯤ ꯏꯆꯦꯅ ꯇꯧꯕꯤꯔꯣ ꯏꯆꯦ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯧꯅ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯇꯦꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯪꯂꯤꯕ ꯋꯥꯐꯝꯁꯤꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅꯕ ꯋꯥ ꯋꯥ ꯂꯥꯎꯔꯛꯂꯕꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯪ ꯃꯪꯂꯤꯕꯤ ꯏꯆꯦꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯇꯞꯊꯧ ꯀꯕꯣꯛꯂꯩ ꯅꯪꯁꯦ ꯀꯅꯥ ꯅꯠꯇꯦꯅꯦ ꯏꯅꯥꯎꯅꯨꯄꯤꯒꯨꯝꯕꯅꯤ ꯏꯆꯦ ꯍꯥꯏꯅ ꯀꯧꯖꯔꯤꯕ ꯃꯤꯡꯒꯧꯁꯦ ꯃꯥꯡꯗꯅꯕ ꯆꯥꯡ ꯇꯥꯗꯅꯕ ꯍꯣꯠꯅꯧ ꯑꯩꯗꯤ ꯏꯆꯦꯒꯤ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯕ ꯊꯃꯣꯏꯗꯣ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯔꯕꯅꯤ ꯄ꯭ꯔꯃꯥꯟ ꯍꯥꯏꯔ ꯂꯩ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯄꯥꯅ ꯏꯆꯦꯒꯤ ꯑꯔꯣꯟꯕꯁꯤꯡꯁꯦ ꯈꯪꯂꯕ ꯖꯦꯜ ꯌꯧꯗꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯆꯦꯗꯤ ꯇꯞꯊꯧ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯌꯦꯡꯉꯣꯏ ꯏꯆꯦꯒ ꯅꯪꯒ ꯑꯩꯒ ꯑꯃꯠꯇ ꯑꯣꯏꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯎꯄꯨꯗꯒꯤ 10,000 ꯂꯧꯊꯣꯛꯂꯒ ꯄꯤ ꯄꯩꯁꯥꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯆꯤꯟ ꯃꯦꯜꯂꯤ ꯄꯩꯁꯥꯒꯤ ꯃꯤꯅꯨꯛꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯥꯡꯍꯟꯈꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯦ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯔꯛꯀꯅꯨ ꯍꯥꯏꯕꯒꯤ ꯄꯩꯁꯥ ꯄꯤꯒꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯥꯏꯗꯨꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯦ ꯎꯆꯤ ꯆꯥ ꯍꯣꯟꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯕꯣꯛꯂꯩꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯎꯔꯔꯦ ꯁꯨꯕꯤꯇꯥꯒꯤ ꯃꯤꯆꯪꯗ ꯀꯌꯥꯗ ꯂꯥꯏꯅ ꯇꯧꯕ ꯉꯝꯂꯤꯕ ꯄꯩꯁꯥ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯆꯥꯎꯔꯥꯛꯄ ꯑꯃ ꯂꯤꯛꯂꯥꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯔꯝꯕ ꯑꯃꯗꯤ ꯀꯝꯗꯧꯅ ꯉꯥꯎꯕ ꯍꯧꯔꯛꯈꯤꯕꯒꯤ ꯃꯔꯤ ꯃꯈꯣꯡ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯄꯨ ꯃꯃꯤꯠꯇꯨꯗ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯕꯨꯠ ꯂꯤꯂꯤ ꯍꯤꯡꯅ ꯑꯍꯤꯡꯕ ꯃꯤ ꯑꯃꯒꯨꯝ ꯀꯞꯄꯛꯂꯦ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯤꯛꯂꯥꯒꯤ ꯈꯟꯕꯗ ꯂꯤꯛꯂꯥꯁꯨ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ ꯀꯥꯆꯤꯟꯗꯨꯗ ꯇꯥꯁꯤꯟꯅ ꯕꯨꯠ ꯂꯤꯂꯤꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯂꯨꯗꯦ ꯏꯔꯣꯏ ꯂꯥꯎꯕꯤꯁꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯂꯤꯛꯂꯥꯕꯨ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕꯗꯧꯅ ꯈꯜꯂꯦ ꯃꯥꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯇꯥꯅꯕ ꯍꯣꯠꯅꯕ ꯃꯤ ꯑꯃꯇ ꯕꯨꯠ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯀꯅꯥꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯤꯛꯂꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯃꯥꯕꯨ ꯃꯤꯔꯣꯜ ꯇꯥꯍꯟꯗꯨꯅ ꯑꯩꯅ ꯃꯥꯕꯨ
ꯐꯅꯕ ꯍꯣꯠꯅꯒꯅꯤ ꯂꯤꯛꯂꯥ ꯅꯪ ꯋꯥꯒꯅꯨ ꯅꯪꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯒꯅꯤ ꯑꯩꯅ ꯂꯥꯏ ꯂꯩꯇ꯭ꯔꯥꯏꯗꯨꯅ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯎꯠꯂꯕꯅꯤꯅ ꯕꯨꯠ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯈꯪꯍꯜꯂꯒꯦ ꯕꯨꯠ ꯑꯩꯅ ꯂꯤꯛꯂꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯌꯣꯛ ꯌꯥꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯤꯂꯤ ꯇꯥꯏꯕꯪ ꯃꯤꯔꯝꯗꯝꯗ ꯂꯩꯔꯝꯕꯗꯒꯤ ꯕꯨꯠ ꯂꯩꯕꯥꯛꯇꯨꯗ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯂꯦ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯕꯨꯠ ꯂꯩꯕꯥꯛꯇ ꯂꯥꯛꯂꯕꯁꯨ ꯇꯥꯏꯕꯪ ꯃꯤꯔꯝꯗꯝꯗ ꯂꯩꯍꯧꯋꯤ ꯂꯤꯛꯂꯥꯒꯤ ꯈꯟꯕꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯅ ꯃꯁꯥꯗꯣ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯦ ꯕꯨꯠ ꯂꯤꯂꯤ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒꯨꯝ ꯆꯥꯔꯗꯨꯅ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯇꯨꯃꯤꯟ ꯐꯃꯨꯡ ꯑꯄꯥꯏꯕꯤꯗꯨꯗ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ ꯀꯝꯗꯧꯅ ꯕꯨꯠ ꯃꯥꯅ ꯂꯤꯛꯂꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯄꯥꯡꯗꯕꯗꯤ ꯌꯥꯗꯦ ꯄꯥꯡꯅꯤꯡꯕ ꯐꯥꯎꯔꯦ ꯐꯥꯎꯔꯤꯕꯁꯤꯁꯨ ꯃꯇꯧ ꯀꯔꯝꯅ ꯕꯨꯠ ꯑꯃꯅ ꯑꯍꯤꯡꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯣꯛꯄꯗꯗꯤ ꯂꯥꯏꯕ ꯊꯕꯛ ꯑꯣꯏꯅ ꯎꯠꯄꯗꯗꯤ ꯌꯥꯝ ꯂꯨꯅ ꯊꯣꯛꯏ ꯂꯤꯂꯤꯅ ꯑꯩꯅ ꯑꯍꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯄꯥꯡꯊꯣꯛꯂꯝꯕ ꯉꯝꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯤꯛꯂꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯄꯥꯡꯊꯣꯛꯀꯅꯤ ꯋꯥꯔꯤꯁꯤꯒꯤ 13 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ